yamna karira aingonda na han wai su text tawrambane yamna afaba saraga ado phattana lei hawba wani da phaba saraga mi miyam je ko asingwa yamna irritate oye kaisu hainingde mana khaningba noi haidi khangdabani na ko hoi aina su gyan tai mi amagi kamaina mi ama loi mi ama ma se loi ma tungan ba perception leiba khaktani ko nangna khanba dugumna aina khanba yade khanba ngamde ko ado akoi loi na magi thoughts loi na tungan ba khaktani aduda aina kari su judge tawrga noibu asmaina khanlo smaina tawo hainangai su ai taw jabangam haidi adugumba do ai ngamjade haidi ngamsung adugumba tawba ngamde mi amabu ko aduki hoi noina lana lobado ai adudi ai karisu noibu phatana khaningde noina khangdabagi ne na ko sum khanjarage positive da ado aigi story aigi life di aina sim khangngai ne ko mi miyambo ai liraga ai sumaina oibane sumaina noisu khanjao haibna ai matik chu tade mathau chu tade nang se yam chume haina leire nang hanadi yengning me ado sum yengning khatre ado ai nang bu karama kari kamaina tawbra nang na ai bu yamna yengning de yamna sawi du bu ai nang bu kari kai ba tawrige ba san jot ngambam nang bu ai kari tawge ba nang na ai bu yamna yeng thiri se nang ni yamna ai bu haidi sauri se ko maram di haibiyo na ai kari su di lan ba di nang bu tawja de na nang na simuk ai bu sauna message tarapado ko ai bu kayarak haigera aigi ichagi maramda nuti aina life lak pu khuding ai icha bu panraga sumaina ngang doirane brain leiba khoi khatang ne mayam nupi na nupi hanthana yengbi base toklase asing bane mi amama busu aina di na hanwai aigi mamangi video lo su hai di life su hai bane ba ko mi mayam mi amama bu hanthana yeng roi se na ko mama gi life se tuan ne magi situation nangi situation ga aigi situation se tongan ba khaktang ne ko adugi magi kamaina oirake aigi kamaina oirake nangi kamaina oirake haibdo loina mak tongan bagi khaktang ne ba ko haji life se situation sumaina thokrak pase adom mayam asi se gyan ta na se ba mi amada sumaina oire nang sumaina oini du leide ba ko mama gi life mama gi situation loina mak tongan ba khaktang ne nang na building de leire na aina su building de lege adu du leide ba nang na building de leire phare nang na leibagi leibane ai leidabagi aina sum leire adu maina khanthораga hingba taina ko adu natraga amai ndumaina nang na tawre adu amasu dumaina tawlangai ne adu leite myam singwane ai noi ga ko wari sananing de ai di ko ai se short temper ne ai mi phare di yam na phaba ko adu gine ado ai ne sauragre di ko no compromise ai ngone compromise leite adu ai na gyanta ba ya ba phau gyanta gani gyanta ba ngamdradi ai loire adugi ai chumjing mi ne ba yare haidi yare haiba mi ne ba ko adugi noi mayam na hairaga aina tanangai su leite ado afaba wadi phare ai tagani afada wadi ai lobi de ba ko adu aingonda karisu karira ai lore adu kumba do asingba ai hojik aigi life se positive da hingnangai haidi kari haisra ai mi amad bulsu ai lana tawning de ko ai go hojik se aina aigi khongpham se hojik se tongan khre adudi ai kari ai backward du yengraga ai hingnangai di na tena mayam chumbra noi hingba se nang noi gi tung do yengraga sum hingbra ba ai di tung do yengraga hingde ai chumjing chat pa se sum chumjing sum chat toine left and right to su yengde langlen em ado nangi angang du di nang na lobagi right lay adugi keigi lodoirino lodabadu na mayam nang bu na cha nungside ba tarini mayam da su lan khanganu adu ne ai hujikta aina hairi do tadra langlen haidi mi amama gi
thoughts do aina punraga aina semba su yade ko noina amana khanba do ai nangi brain da changraga di leide na mi amagi brain da changraga di leide na mi ama gi loin mak tongan tongan le adugi asigi maram da ko ai yamna ngangning re mamang da su ai yamna ngang khre mayam na su tabi ramni live da lak ko koi ko ado hujik anauba lak ko koi indi khangaroi ado oirusu mayam haidi mi ama bu sum yengraga ko kari haja compare tawgunu ba adu kumba gi thoughts to legnu ba ai adu kumba leite ai life se aina hujik se ai life ai gi hak ne ai gi life oire hujik ti aina yengdana aina chakcha raga mi amana laraga ai gi mauda laraga thinangai na te ko achumba afaba do hujik di gen tarabane khangrabani loinama adugi asum kari haisra life se maning hanraga ai yengraga ai chatnadre adudo noina chatredi khangdre ko aidi ado ai ngonda sumaina haire na so lana lawbi ganu mayam haibdi aina kari haisra loan se sudamada ko marona mana tawri se sangsare mama macha nungside ba kanam leiram noi adune ba moi sina ko ngangning basina ado ngangning ma khoi sum ngangjaro ai kari su ngang nangai leite noi ga debate toraga ngasi chahi ama debate torasu loiraro ado ahing ama debate torasu ko loiraro adagi asiwa ji yamna ai sanghaning de mayam ga sum kari haisra nga ha matam leibada sum live lagraga sum chat tawbane ko loi khiba wari do sum amuka pusalaga ngangbadi ai nungaite do tawsu tawning de sorry angang di mapaga leibadudi mamaga leibana hena fai adudo ai adugi maram da suloi nama ai ngang khare asigi wari do asigi lon ai kari su ngang da ba leide mayam ai su chakcha bani ai su jibani ko animals makti na dena ichabu nungsi ba feelings lei kamaina leiroi ro ai gi I hak poiraga ado mapa dagi di mamaga yamna su close oibane ko angang se aduda mama ama gi responsibility oina sum pining raktradi ai adugi su mayam lei ko khangdaba adudo ai hujik explain tawr sul lei kanade aina aigi life se aina khangbane ai tawba yabidi tawkhre tawbai ngamdabado aduti kona oina kari haisra laina khangdoini ko wa yamasu ngangning de sigi maramda hamcha singha hi check tawrige chakchar bo ai chaba loire rizwan nangi Caroline nga leimina draw hoi leimina de jitu shri chemya baby do yam nungshi do chia sa nasu macha makni khalli adu chi cha gidama kari khange ai kari khandoi no ma su macha oina sum yok pane aduda ai kari haidoi no mayam machani na hujikti ye yokraga leimin khrabane aduda ai kari shu haide na adugi wafam ko phataba mi ama du su ai kari shu haide jito shri haidi mya bu macha makni khanbase che thamoi pen bro ai thamoi pen ba pen nangai gi wari di leite ado ma hujik se haidi kari haisha mama amaga mama real ga ko ai kana ga su ai haidi compromise to nangai kari su leite ko haidi mama aina yokpa ngamdraga na sumaina aingonda yamna blame oye ko ado ai adigi damakti yamna nungai bi de haidi aina yokning daba sabagum oye ba ko mayam gi loan se ado khangde ai di ko ai gi chane na yamna nusi na yokpane ado maram amadana aina yum hanbagi maram matangi wari adu asigi wari mayam le ko mayam kari haigani aibu kari haisem si hanning bagira di khangde ko macha bu nungside haiba mayam mi na sum ngangrak pase ko tabada yamna di nuai te ko kana sangsar amada mama ama
oiraga macha pokre ko aduda macha bu nungside haibagi wafam yamna ngangri ase chak cha bra cha da bra na sum doubt oi ko engonedi haidi sumaina ngang haidi situation da karamai oi bra haibagi mayamgi concept ta leide ba ko mana sumaina tawre sum tawre mi ama gi lon dagi sum haidi kari haisra aigi battery su lo oire kum khallaga sumaina ngang rak pese ko khangde ka berry sana chipas kauna move on tawba se fabani so live your own life be happy mi punama ki life se manade ka berry sana asing bane ko mi loina magi life se manaba khak haibi manade ba mi loina magi life se tungan oina asum akoi gi problems la e tungan bagi problem haibdi same oina lakte ba ko aduda akoina ma sumai oire nang su sumai oire oi kari gi oida ba haiba adugi wafam de kari gi asikumba wafam leibra ba ai engon ko yamna sauning ba amadi asigi haibdi mi miyam gi sumai na khanba jaduna ne aina sauning ba se ko ma sumai tawre nang di kari gi tawda ba haibdi mana kari gi khange egi life da sumai oire haiba to ko tungan gi situation khaktang ne aduda mi amagi compare tawraga wa ngang ba to ko ai asing ba sauning ba ko sina thong doi ne ai asing ba ne ai yam sawe adu kumba ngang rak to ko mi amagi life se kamai no oirak pra kari oibagi ra haibagi wafam se second thought se leide ba adan madi smai tawre nangdi kai gi no adu kumbagi ama leitra adu kumba type to ko yamna tawal ba sauning ba na idi ado ta su ta bi de ai ta de adu kumba do aina kamaina oibra ai on ai life ai hak na ko ai khangi adugi mathau ta de हेमचस सिंहा चेक कुछ मत सोचो सब ठीक हो जाएगा हाँ निंगोल्दी TH निंगोल्दी अंगल इचादु उनाड्रो unadoini kaino noma ichane kaino aigi su right ne unadradi aigi ichabu una nangai se aina ki doira maya aigi su right ne kaino unadoini noma de soina video su namrake ko mayam ngai biramo aina itawga thingnaba matanda video namdoini ngai mayam su urake kegi ai ichabu yeng nangai ki nangai ro mayam adudi no way ne sagot angambam nungsiradi kegi thadoga chalino ai dangadi wari shuna ningdre nang gyan yam ta de nang sunupi ama oiraga nacha ama leirabane nang nungsi draw nacha bo adumaina ai sunungsi bane ado nang se gyan ta ba khitang watle aduna ai nanga wari shuna ningde nang ai ga chat tawnara su yare nang se yamna kari haisra mi bu yamna thinning ba adugumba ama leye nangi mind yamna phatte ai di direct ni ko smai nang se direct ni thoiba hai fajabi jiri de lebro hai fajabira khangre thoiba hai ai guwati de ne ai guwati de leye yamna chummi hojikti yeluranu mi phajana nungsina leiridubu nang busu yete mi busu yete sagon ngambam nang yamna chokot yamna thinle nang se mabuk yamna phataba nupira nupara khangde mabuk yamna phataba oiramni sise ai akai ba karisu ai mi bu taude ado nang busu taude ado nangi londuna ai na reply pi bese nangi wangang duna ne ko mayam wa phapha na ngang redi ai su yam phana khumdoi ne ado noina jogot cha da bina question hairak ready ai su adugi matungi na di answer tawba ta ba ko adugi warau binu yam chumi unabyo hoi unadoine aigi nungsi duna icharedi lapthok pangam diye nangi asoiba hairadi saurani aigi asoiba haiben nang na khangbra ba aigi life se haubadagi loiba pha nang khangbra ba nang khangedi aigi maida aigi manak tang laraga wari sanase nang na khangdradi nang tumin lei horo yamna ngangra kanu chokot tawganu aigonda nang yamna mi bu yamna kari haisa patana yamna lawe nangi pukning nangi na bukto yamna shengdabi
nang na cha lai khre ko nang na cha bu yam nung shi na taw ai di lai drabani na ai ga lai min na dabani na ai kamai na nung shi na ai na ai hujik se taw doira ai hujik se separate oina ai thana lai bani na ai kari di hai ni ko ado ai dol ama pai ra ga cha nung shi hai ba ya bera adu do ya de na ai nang ta lai situation se lak matung ina de ko ai na hujik ngari se ai gi cha ga lai ni di obviously ai na phajena lu na taw ga ni ai na inang ta lai drabani na ai kana bu icha bu sem na ngai icha bu dumai taw na ngai na ai hujik di ai adu kumba kari haisra taw na ngai di lai ta bani na hoi noi ne yeng bi badi hoi ai hujik se ai single lai bani na noi na su haifam tho e ko ai adu do ai warau de noi na khaning ba haining ba sum haijau adu bu phatana di haidi lawunu ba ko noi na situation se haurak padigi noi su khang bane ai na hujik se move on to ba se noi mayam na adu phau noi pe na bra hai ba aya ya ai yam hangang ning de ko singba Gito Shri Che Tripura Agartala da koi bala o ai khangde ne yengse hoi yare se comment do urasu udaba saro na ready nang tension do high tempo already let's stop ai high temper di na te adu ai sauning na di ko ai ngang thok toi ne magi question gi matung ina ne ai na khum se ko hojik se adu mana ai ngon na chaka yam na ngang he ba haidi mana gyan ta de ba macha ama lai raga lai shabi na ngang di ngang bane ko ma su nupi ama ne macha lai ra bane adu do ai ngon mangon da feel to bugum na ai ngon so feel to han di hoi ai adu do accept to gani adu mana feel to de na adu di kari mama no hai ba ma se nupi di ma di lai shari macha lai te adu na hairadi ama ne ko ma khangda bagi ne na ado macha lai ba nupi du na ai ngon sumai na choka taw ba adu di ai na ngang roi ra ma se sum ngang lei re block tham kho yadro ma kaya phau di ngang ning gera asum yenge ma ngang doi ne ai khange ma se karan phatabagi karan da leiba mi oiram ni adugi ne icha bu yamna nungsi asana sulu na tawba manle nang thadokra kera na cha do mun hobro moina nang na thanta lakro nang yamna khangning kreda nang khangning kreda yamna khangning ba oyunu yare nang to kro nang yam wangang e khang da bi na yam na su khang ba sari e do amuka ai bu hangri nang na than da leibra na than da chak pro na than da lak pro hai bu nang yam khang ning kre da nang kai su nungai ta ba wa ba khalura no mia baby do yam lu na no si to bi kai su khaljar no hoida ai kari ai mi ama phau mi aphata ba da ai khande nakta letra su icha gi nungsibadi thamoi dagi mutpa nairoi haige haijanu hoi chume thamoi dagi ai nungsi na ai icha bu nungsi na ai video khuding live lak khuding ai bu sumaina ai remember haidi sumaina taw handoira ai se ngau ba mi oina khanani ne mayam dumaina tawradi icha bu nungsi su thamoi da thamraga ai icha bu nungsi na ai thamoi da sum thammi ado kanana su mi amana su laraga munba ngamoi adugi haidi nungsi ba do ko mayam ado khangmino ba adu kumase macha ama leiraga mana sumai gi wafam ai engonda sumai na ngang ba se ko ta ning da bana mi phataba oiram ni asise asingba ai numit ama phau mi ama gi aphataba ai nang wai chai raga ai ngang rak te ko ado ai adugi habit su leite ado ai gi ima khoina su adu kumba ai ngonda tamrak te ado ai tawfam su thok te ko ai mi ama ba go beach tawraga haidi sumaina ai lening de ba ai thokpa ai tawgani thoiba nungai ba wari tawsi hangrau ai pakhum pi banina ai na ngangi na hojik se mi mayam bo sum question tawra o ai khumge wari shuna se na ai life lak bane ado nupi ama sna ai gi mood se kai hanle phataban na haidi kari haisra mong haidi ngang pham thok ta ba ki wari do mana sum puthok raga ngang e ba nungai ba wari tawsi yai ko mayam thoiba na ngang khre hoi mayam tabiu thoiba se thoibi ra thoiba because wathi tawba mi di block thamba ta ba ai block phau thambi de ko na rai bak phari nang na ko ai ngon da ngang raga lai se
ai mi ama phau ko ai mi phatana ai yingning de haidi tawning de ko ma su phatana tawe na aina phatna tawse adugi mind concept aingon da ko adukumba ai karishu ai khanjade aina tawba phaba aina phangdoi ni ko ado mi ama bu ai sumaina backbite chu tawning de myam asing bane aina hujik se sauraga haidi aingon da kari haisra ai hoi wa lon da ai shudaba su yai ko ai ngang thok ai ngang ning ba ko adubu noi na so adudo understand tawbiyo ba aina hujik se saure na ai ma bu block to thamba yai ko adu oisu phare mana khangdaba gi ne adu oisu ma gi question gi matung ina aina hujik se answer tawbane ko mayam mana aingon da sumaina ngang ba du di ai su ai gi thamoi da shoktra ai su mama ama oina macha ama leiraga nungsiba phaude nungsiba leite haibe karamaina karigi haurakpra adudu di khangdaba ko ado judge budi yamna haina judge tawba adudu ne ina yengning drise adu oira pha ina block tawbi de mamonda ningodi angal nomadi soidana nang butirakani ima haina ngayo ichabo hoida ishorbu khurumba tare kaino ai karidi haigani anayek leidana ko hana leinangai mama amagi aisu ko hoi karidi haigani ai karisu hainangai leide ichabu thamoida nungsi haibase nungsiba natiye asukyam nungsiba icha sibu kamaina thamaga lakpa ngamoi ko ai mama ama oirubani icha nungsiba khangbagi nangi sunoina asoiba khongthang thangroraga angang duda hoi chume nangna hairido ado nangse yamnadi kari haisra khitang khanbadi watle ko hoi aigi maram se aigi haurak pham se nangna su khangba nati ko aina su mayam di ngang khre ko ichagi maramda ado ai nuti live gidi ai explain taw pham su thokte nangna khanning bado sum khanjaro ado situation di yamna ai loin magbu kari haisra pe nangai wangang di ai haide ko sumaina ngang nangai du su ado understanding tawba yaba khoina sum understanding tawbiyo ado tawdaba khoin tu na di sum moi thokpa ko moina khanning jabado sum khanjasanu kari shukai de thoiba chatlo yengba ekhoi gi khalo comment pirak pa live thari na tro mase nangi kanara sum hai leisibu edi oina hanglo ai khumge nang khangning lido nang di magi kanara noini sina khana jaro ai di khana ba haida bani noi khana jaro moi di macha poklam loi adu nangang lini hello live the lak pakoi singbu greetings pire baro sa tagi dore ishau kari haisra sauraga leiba si gi marak si ko 12 yaurani 11:15 oire because nangonda ngangiba nupi se